ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥꯗꯣ ꯄꯤꯔꯛꯏꯅꯤ ꯄꯤꯔꯛꯏꯁꯦ ꯑꯗꯨꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯗꯅꯕ ꯑꯇꯣꯞꯄ ꯑꯋꯥꯕ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯕꯅꯤ ꯑꯩꯅ ꯏꯁꯣꯔꯅꯁꯨ ꯃꯤꯁꯦ ꯑꯋꯥꯕ ꯌꯥꯝ ꯄꯤꯔꯤ ꯃꯤꯁꯦ ꯑꯩꯈꯣꯏꯁꯤꯗ ꯅꯣꯏ ꯋꯥꯔꯦ ꯌꯥꯝ ꯇꯧꯅꯤ ꯋꯥꯕ ꯋꯥꯔꯤꯁꯦ ꯑꯐꯕ ꯑꯃ ꯂꯥꯛꯇꯧꯔꯦ ꯃꯥꯗꯤ ꯐꯩ ꯃꯉꯣꯟꯗ ꯁꯛꯇꯤ ꯂꯩꯅ ꯑꯋꯥꯕ ꯄꯤꯔꯤꯅꯤꯅ ꯑꯋꯥꯕ ꯂꯥꯛꯄꯩꯁꯦ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝ ꯃꯝꯃꯒꯗꯤ ꯑꯍꯤꯡꯅ ꯃꯝꯃꯒꯗꯤ ꯀꯩ ꯂꯥꯛꯑꯅꯤ ꯑꯍꯤꯡ ꯌꯥꯝ ꯃꯝꯃꯒꯗꯤ ꯀꯩ ꯂꯥꯛꯀꯅꯤ ꯅꯣꯡꯉꯥꯜꯂꯩ ꯀꯔꯤ ꯂꯥꯛꯑꯦ ꯑꯌꯨꯛ ꯂꯥꯛꯇ꯭ꯔꯣ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇꯣꯔꯕꯅꯤꯅ ꯌꯥꯝ ꯋꯥꯕ ꯃꯤ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇꯣꯔꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ MLA ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆꯇ ꯑꯁꯨꯝꯅ ꯄꯤꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯋꯥꯗꯕ ꯃꯤꯑꯣꯏ ꯂꯩꯇꯦ ꯋꯥꯗꯕ ꯃꯤ ꯑꯃꯇꯪ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯄꯤꯆ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯨꯝꯅ ꯈꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯋꯥꯗꯕ ꯂꯩꯇꯦ ꯋꯥꯗꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯄꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯤ ꯍꯥꯏ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯤ ꯑꯁꯤꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯔꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯂꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯁ꯭ꯄꯤꯆꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯍꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯤꯠꯌꯦꯡ ꯇꯥꯔꯒ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤꯀꯣ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ PK ꯆꯦꯅꯦꯜꯅ ꯊꯝꯖꯔꯤꯕ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯈꯪꯍꯧꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯅ ꯌꯥꯝꯅ ꯈꯔ ꯆꯥꯎꯈꯠ ꯑꯗꯨꯋꯥꯏ ꯃꯇꯝ ꯆꯥꯎꯈꯠꯄ ꯈꯔ ꯋꯥꯠꯄ ꯂꯩꯕꯥꯛ ꯌꯥꯝ ꯖꯪꯒꯜ ꯌꯥꯝ ꯂꯩꯕ ꯖꯒꯥꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯟꯕ ꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯌꯥꯝ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯃꯌꯥꯝꯒꯤ ꯀꯣꯏꯆꯠ ꯆꯠꯅ ꯌꯦꯡꯕ ꯈꯣꯠꯄ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯃꯟꯈꯤꯗ ꯅꯣꯡꯃꯗꯤ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯖꯪꯒꯜ ꯂꯣꯝꯗ ꯁꯒꯣꯜ ꯊꯧꯔꯨꯁꯦꯗꯅ ꯀꯣꯏꯊꯣꯛꯎꯁꯦꯗꯅ ꯃꯥꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯃꯟꯇ꯭ꯔꯤꯁꯤꯒ ꯃꯕꯥ ꯅꯤꯡꯊꯧꯁꯤꯒ ꯃꯥꯒꯤ ꯃꯤ 5-6 ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯁꯦꯅ ꯖꯪꯒꯜꯗ ꯆꯠꯁꯦꯅ ꯃꯥꯒꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯐꯤꯔꯣꯜꯒ ꯁꯦꯠꯆꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔ ꯃꯥꯒꯤ ꯊꯥꯡ ꯑꯁꯥꯡꯕꯁꯤ ꯍꯥꯞꯆꯤꯟꯅꯕ ꯁꯠꯇꯣꯛꯄ ꯇꯣꯛꯂꯥꯎ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯤꯁꯤ ꯄꯣꯠꯂꯥꯎ ꯀꯛꯈ꯭ꯔꯦ ꯊꯥꯡ ꯑꯆꯧꯕꯅꯤ ꯇꯛꯂꯥꯎ ꯀꯛꯈ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯗꯤ ꯑꯐꯕꯗ ꯉꯥꯡꯕꯅꯤꯅ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯕ ꯃꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯤ ꯀꯛꯄꯅ ꯃꯥꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯗꯣꯛꯎꯔꯕ ꯅꯤꯡꯊꯧꯁꯤ ꯁꯥꯎꯔꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯟꯇ꯭ꯔꯤꯁꯦ ꯑꯩꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯅꯁꯨ ꯂꯨꯅ ꯇꯧꯕ ꯑꯩꯒꯤ ꯈꯣꯡꯕꯤ ꯀꯛꯄꯁꯤꯗ ꯐꯔꯦꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯐꯠꯇꯕꯁꯨ ꯂꯣꯏ ꯐꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯑꯗꯨꯅ ꯃꯥꯒꯤ ꯍꯦꯕꯤꯠꯅꯦꯕ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯤ ꯑꯁ ꯌꯥꯝ ꯐꯔꯦ ꯅꯤꯡꯊꯧ ꯈꯣꯡꯕꯤ ꯇꯨꯞꯄꯁꯦꯅ ꯁꯥꯎꯔꯦ ꯅꯤꯡꯊꯧꯁꯤꯅ ꯑꯗꯩ मासे फाजिलो मसी मंत्री अमावसे अना याम लुन तौरगा आई कोमी तलगा माना वेरी गुड हायना फाजिल मासे कनोदा जेल थमई पुबस रामस अस याम नुआरे वेरी गुड मंत्री निंग थौ मा जेल रासिल मा हरावरेबा वेरी गुड अमुस याम फरेना सक्रे था उमरी लरगा ऑपरेशन का तो कोमी से याउदरे निंग थौसे याम नुआय ट्रेनिंग थौसे अना सुमायना कोई सके तो गादंग जंगल द सकोन तोंगे तौबदा सुमायना कोंगी तकपा अना ख्वाई नुसीब मंत्री सो जेल थमजिंग्रे अदु आई कोई चलुगे खनुना चटप पामजं चलुगे ना माना मागी अफबा गार्ड मंगा तरुक सगोल जे फजना थौबदो माई सगोल यम यांगना गदगदन थौबुल माना यम यांग चेनगिदना अखोई जंगल मनुंग मांगथोखरे मांगागा अखोई ट्राइबल मयाम लेबा मीदी ओइरगा मरोल मनी ग्यामान तादमा थांग तांग पारा लाव खोंग लेबा मयाम अमै खुंगम थौजिन थोरे फागरे मंत्री कन्नि थौसे मागी संत्री मयाम माग सेवन गार्ड मयाम बुदी लोइन लेहौर मांगरे मांगनिंग थौ मांग थीबि जंगल यम जौन थीबि फंगद्रे अदैदि हाइरिबा खुंगंग सिरा ट्राइबल की खुंगंग सिरा इराक पूजा अम तौ मजा खुंगंग सिया अवाना कोरोना गम कई मजा लातने हम दशा तारेना लाई खुरमगी मोइ इराक पूजा तौ सिरा मी अमा मसक मतौ आइदि करेक्ट सुम फिरान साब असोयगाम यावतो मी अमा मोइ लाई सिरा कक मंग कट करो अदुगि मी से कना कचिके थीरेंगे तौ जिनि थौ थलम लापस मोइ फारेंगे
फारगा ए लेरे इसोरना पिरे कन्नम अकोई खुन फरनी खुंगन सी अवाना फरनी है ना मासी फार का नहीं निंग पूजा तौर मसी निंग सोना इरु जथो फोटो पिरे कन्ना कक्पुगी पुथोरे अकोई दुर्गा पूजा कक्पुदो माय कक्तो मिस पुल्ला पुथोरे माफी मरो लोई लंथोगा काम नाई हमबसरा पूजा तौदरे पंडितुना सावर बारना कलंगे लाई खुरम हे कलम नाई मयामगी कनोगा अकोई श्लोक अदगी मंत्र का सोन लोरगा माय कक्तो पुथोक मतमजिरा अदम येगा काना खोंबी सि यावरमद्रे पुरा मसादे कंप्लीट ओइबा मीना कक्कदो ने खोंबी यावदमिना मसी कंप्लीट ओइदे मपुंग फाबा मीना ते सिदि यारोय मा सावने सेरे पदगी मयाम करिगनो सि खोंबी यावदमी सि पुरैसा अकोई दसा तामता पुथोको हाय तबनिंग थौसी थादोरे मोइना आनो फावने वा लाओ मयाम हराओ न ता कनो लाओ पुरुबने तो थादोरे मासे हराओ मननि सगुन तो ममुला लागा एक मागी माबु थिरम्ब संत्री ने थेंगरे संत्री दुगो मागा पुना थोमिनरागा एक मागी निथौगी मागी कोनुंग योगो माना हैसे याम तुन ngasai मंत्री जो लथों सलोसिने थादो सलोय मंत्री ओरे मंत्री से थोरे अरे मंत्री दा फदना माना फमल बिजे बिता तोरो kan nang हैबो चुमे आई खोंग कक्को से काम देवतारे ngasi ai siramado ne ado nang very good ai se phai singa mana very good ai de phai ye asuma param me ba pare ado ai kombi tapasi dai kallala hai nang very good ai nang mu jel lapsin kana very good ai na kari gino si mana ai ningthau gyan ta bio madai namitura ai jel thajin biram radi ai ningthau ga chatmin naramani ningthau ri kombi yaw dam thadorani ai de kombi so tupte khut so tupte loi nang yaw na ai kakrani aduna ningthau na sammi na ai jel thajin mi dai se yaudre aduna very good I am saying highway arthadi isona akoi da wana dam pirei se adri he na wa ba ta na ba atopa wa ba na kan na bi tong ta pirak pane ho se akoi na kan na akoi gi angang sing laik tam da so ozana tuition to ozana class gi ozana angkadu sat sat loire ni mai aruba dum pire ba arai ba pire me khaido pire me tension ne puri na ba ye na ba dum pire yi ba ko hel adu mai isona so mi se awa ba yam pire mi se akoi se noi ware yam dong ne wa ise apa ma la to ma de phai mangon da sakti le na awa ba pire na awa ba la ko ise haina bam su le ne num da yam mamma gadi ahin na mamma gadi kai la ni ahin yam mamma gadi kai la kani no nga le kai la ayuk la tro wa na ware nu ngai ba la to ra ne yam wa ba mi yaw re nu ngai ba la to ra me do wa ro no ba sine na ni sin masida akoi kathok pa discipline nungsina ba amaga mateng pang na wa khalon se yaura ga loina akoi tamna isona chanbira kani khanje koi loina ba si yum da ima na baba ga ima yo maru na koi phana se mirap si ima na yam wana si khangbire ani imung pu bai se imung pu ri si akoi le de sina ne nupa sing na tar ga sa bani sen ta lo be anything to lo be aku kata pasal imung ni soi da ma nu bin sem na ba to lo si nu bin na ta ne